ꯁꯤ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟꯅꯤ ꯊꯣꯡꯉꯤꯁꯦ. ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ? ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ. ꯈꯤꯇꯪ ꯆꯥꯎꯋꯦꯕ. ꯉꯁꯪ ꯉꯥꯡꯉꯗꯅ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯀꯦꯃꯦꯔꯥꯗ. ꯑꯗꯣ ꯃꯥꯏꯔꯦꯟꯗꯨ ꯃꯃꯤꯡ ꯁꯅꯥ ꯃꯥꯏꯔꯦꯟ ꯀꯧꯕ꯭ꯔꯥ? ꯁꯅꯥ ꯃꯥꯏꯔꯦꯟ ꯀꯧꯔꯦ. ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏ ꯑꯟꯇꯤꯅ ꯄꯤꯔꯛꯄꯅꯦꯕ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯀꯣ. ꯑꯗꯣ ꯍꯥꯎꯒꯗꯕ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯊꯣꯡꯕꯗ ꯈꯪꯉꯦꯕ. ꯑꯗ ꯁꯤꯒꯤ ꯐꯤꯗꯨꯞꯁꯤꯁꯨ ꯃꯥꯅ ꯍꯥꯏꯕ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯉꯒ ꯁꯤ ꯐꯤꯗꯨꯞꯁꯤ ꯏꯜꯂꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤ ꯐꯤꯗꯨꯞꯁꯤꯁꯨ ꯏꯜꯂꯒ ꯆꯥꯔꯒꯦ ꯇꯧꯕꯅꯦ. ꯑꯗꯩ ꯃꯌꯥꯝꯁꯤꯒꯤ ꯍꯩꯅꯧ ꯃꯄꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯒ ꯂꯩꯌꯦꯕꯀꯣ. ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦꯕ. ꯃꯥꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯁꯤꯒ ꯍꯥꯞꯄꯝꯒꯦ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯉꯣꯟꯗꯁꯨ. ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯩꯅꯧ ꯃꯄꯥꯟꯁꯦ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ. ꯀꯣꯟꯅꯝ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏ. ꯁꯤ ꯀꯣꯟꯅ ꯆꯥꯔꯒꯦ. ꯑꯗꯩ ꯕꯣꯔꯥ ꯌꯥꯎꯔꯦ, ꯈꯥꯃꯦꯟ ꯕꯣꯔꯥ ꯌꯥꯎꯔꯦ, ꯑꯗꯩ ꯇꯣꯃꯦꯇꯣ ꯏꯔꯣꯝꯕ ꯌꯥꯎꯔꯦ, ꯑꯗꯩ ꯊꯕꯤ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ. ꯑꯗꯩ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ. ꯅꯠꯇꯦ ꯃꯦꯟ ꯄꯣꯠ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯤ. ꯀꯔꯝꯕ? ꯌꯣꯡꯆꯥꯛ. ꯌꯣꯡꯆꯥꯛ. ꯁꯤꯗꯤ ꯁꯣꯏ ꯌꯥꯄꯣꯟꯇꯦ ꯌꯣꯡꯆꯥꯛ ꯃꯅꯥꯅꯤꯅ. ꯃꯌꯥꯝ ꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ. ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ. ꯌꯣꯡꯆꯥꯛ ꯑꯂꯧꯕꯅꯦꯕ. ꯃꯩꯗ ꯂꯧꯕꯅꯦ. ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯖꯥꯏꯕꯗꯣ ꯑꯗꯣ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ. ꯑꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ. ꯅꯣꯏ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯩꯁꯦ ꯑꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯨꯐ ꯑꯃ. ꯉꯁꯥꯏ ꯑꯩ ꯉꯧꯕꯗꯅ ꯈꯪꯉꯕꯅꯦꯕ ꯐꯖꯅ ꯍꯥꯎꯗꯣꯏꯔꯥ ꯍꯥꯏꯅ. ꯀꯩꯅꯣꯅꯦ ꯁꯤꯅ ꯗꯤꯁꯇꯔꯕ ꯇꯧꯔꯤꯗꯣ. ꯁꯤ ꯃꯥꯏꯔꯦꯟꯁꯤꯅꯁꯨ ꯇꯣꯠꯅ ꯆꯥꯔꯒꯦ. ꯅꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ. ꯊꯕꯤ ꯈꯨꯊꯣꯠ ꯑꯃ. ꯃꯥꯏꯔꯦꯟꯁꯦ ꯀꯔꯤ ꯖꯥꯠꯀꯤ ꯃꯥꯏꯔꯦꯟ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯒ꯭ꯔꯥꯗꯣ. ꯃꯪꯒ꯭ꯔꯥꯒꯤ ꯃꯣꯟ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯗꯦꯕ. ꯑꯗ ꯆꯥꯕꯗ ꯐꯨꯟꯗꯦꯒ ꯇꯧꯏꯀꯣ. ꯒꯧꯔꯤꯌꯝꯃꯨꯔꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯥꯡꯁꯤ ꯌꯩꯕ ꯃꯇꯝꯁꯨ ꯑꯣꯏ. ꯑꯩ ꯁꯤ ꯑꯣꯏꯔ ꯆꯥꯒꯦ ꯈꯜꯂꯝꯕꯅꯦꯕꯀꯣ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕ ꯑꯗꯨꯅꯤ. ꯁꯤ ꯃꯈꯣꯟ ꯃꯌꯥꯝꯁꯤꯅꯅꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ. ꯑꯗꯩꯗꯤ ꯁꯪꯅꯔꯤꯕ ꯃꯌꯥꯡꯁꯤꯡꯅ ꯀꯦꯝ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤ. ꯃꯌꯥꯡ ꯀꯥꯡꯕꯨ ꯐꯖꯅ ꯉꯥꯡꯕ ꯐꯩꯀꯣ. ꯈꯨꯠꯄꯨ ꯃꯦꯆꯤꯟ ꯃꯨꯔꯦ. ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯅꯤꯅ ꯇꯣꯃꯦꯇꯣ ꯏꯔꯣꯝꯕꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ. ꯎꯁꯥꯅ ꯍꯥꯏꯔꯛꯄ ꯍꯩꯅꯧ ꯃꯄꯥꯟ ꯀꯣꯠꯅꯝ ꯆꯥꯎ ꯍꯥꯏꯕꯗꯣ ꯑꯝꯇ ꯆꯥ ꯌꯦꯡꯉꯦ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯆꯥꯗꯣꯏꯁꯦ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯩꯅꯧ ꯃꯄꯥꯟ ꯀꯣꯠꯄ. ꯃꯅꯝ ꯅꯨꯡꯁꯤꯅꯦ. ꯍꯥꯎꯋꯤꯅꯦ. ꯌꯣꯡꯆꯥꯛꯀꯤ ꯃꯍꯥꯎꯗꯨ ꯂꯩꯇ꯭ꯔꯦ. ꯈꯨꯍꯥꯎ ꯑꯃ. ꯑꯁꯤꯅ ꯖꯦꯔꯝ ꯕꯣꯔꯥ. ꯖꯦꯔꯝ ꯕꯣꯔꯥ ꯍꯥꯎꯋꯦ. Kamen bora.
뭐 사람은 네. 이거 뭐라? 건 미스나나 하이바 이때 मैंने इतने ना समझे हाइनौगी Mapanaya. मपान करा हेलो Ay, है napon- लाइक इधर करी ने फंग दे ना आई है कोई नुआई ते इतने नहीं हो रहा है लाइक ने इन है लाइक ने है पर इन्हीं karena anu usaha itu nunggu sih ini mau pantar aja Sabi mo buwak na may sinaway ba nga ako version ng gineba. oh Maja kada ni mo ni di kang deba. Sister ng gineba. Ano, ako yung dari mo na version da. Hello, tin người đâu mà để trăm đô rồi. na trăm đô giao rồi Phút anh ấy trong dài. Jangan apa meh? Ako gitu, mainin dia. Sih nah apa nggak nih bang? Kangen ya, mon bang ini nih. Ako gitu, kalau cara ke sul pun betul itu betul kangen nih, lain tuh. Mau deh. Nhưng ai sử dụng cái gì, hao thì bổ đến ngay rồi, hao được gì rồi, hao cái gì vậy cái nó cái vuông, đây cái bổ cái đồ, mấy ăn là chân là gì, mấy anh bảo cho anh đó ta cái mà cả khách sang như vậy đó quá bây giờ này thì chỉ kiếm đâu được tarada, tarada así yo no pido que hao pido ahí nada pero un trato anh đi đâu bây giờ này pido mà thật sự suy nghĩ là mà tiếc cái mà cái gì rồi anh nấu cái nấu vậy, cái thằng nó tụt nó rồi đâm rồi nên đi đâu anh đang chạy vào trong chạy đi đâu xin mùi rồi này này đâu này còn hôm nó xin chạy vào đâu hao hao thì có việc gì, hao cho cái đó này, tapi sai vậy, xin đũa thằng mình này nè 짜증 내야 지. mình thắc cái hàng ra là cái thằng mà cả Thì xuống ra.
Yung chale. Ừ. Fare noi. Hả? Sao thế rồi? Rồi làm sao bằng làm chứ? Thử làm gì? Hảo rồi. Nang thằng nào cắn cái hàu qua hàng mà. Ừ. Đó mẹ ngasi기 마이렌지 fazana jamdi hawe ado kudum mukte we hore kaka tong sang do ngasigi oina I video se matang se thamage mya ado ma'am comment numero ngol to biro ke chabi oina haibado ai ngamna ba chara ke abako do ngasigi oina thamage ma'am bye bye da usagi hainu ma panje punchi agan ba chaja bani abako mana kolam charo haibado ga ina adum amani ga chana try to bani howdi sum hawe abako ado jam hinjana han ba chabani jam hinjana haina ba iduri oide abako adone do ngasi go inam thamage ma'am ado usame megi channel su ma'am support to biya bako do ma'am thamage bye bye